we ended the war in Gaza and really, on a much bigger basis, created peace. Matam kuirabagi tungda Gaza hairiba Palestinian city ama oidiba mafam asida momol miluktena thalle harau tayambagi oiba law khongmana nillare. Matam kuirabagi tungda harau tayambagi oiba achauba mikup ama lakliba asi Gaza hairiba Palestinian mafam asi khaktenattana Israel hairiba country asigi oina su mafam kaya amada paksana harau tayambagi oiba mikup asi uba fangli. Ngasi uriba saktam masina male masigi mafam ama hektada luchingmusingi maikeirigi aso asangsingi maikeirigi landform asida magi oiba kanaba amasung magi oiba laibaki nationalism gi oiba wafum kaya amana maram oiduna sokna jaba taragasu micham kaya amadi lan asi pamjade lan gi oiba chetheng asi aduki mati wai haibasi Gaza da leiriba Palestinian miyoi amasung Israel da leiriba ngasi landform asibu losinma matamda harauba fongdokliba Israel gi oina leiriba citizens sing asina chapchaba khudam ama oina uri Handaki matang asidadi US President Donald Trump asi magna Gaza gi oiba landform asi losinbada lawriba role asi maikei khudingmakki maikeirigi yamna chawba achievement amani hayuna thagadu haikaya ama fongdoknarakli masiga loinana US President Donald Trump ki maikeirigi matam kuinadigi mangjarakpa amasung koitan tanarakliba Nobel Peace Prize ki oiba lamjen aduda Khuman khara chawsille haina lawba yare Nongmunini mamangda Taiwan gi oina leiriba lengaki maikeirigi su US President Donald Trump asibu Nobel Peace Prize ki damakta nominate tawkibasu laikre Masi tharaga US President Donald Trump asibu Nobel Peace Prize ki damakta nominate tawba country manga Pakistan, Israel, Cambodia, Azerbaijan amasung Armenia hairiba country asiga loinana country ama oina recognize tawbidriba Taiwan hairiba lamdam asiga makhoi tarukti sujillakle Hauzi Gaza gi oina leiriba landform asi losinabagi damakta US President Donald Trump ki maikeirigi pothorakiba point kun yawba bisdil adugi oiba ahanba face mai pakre nakal ani maki maikeirigi khut thaba lepnaragani aduga Israel gi oina leiriba landmishing asi handokpagi oiba wafam su yanarakle Hairiba khongthang asi US President Donald Trump ki maikeirigi miyoi kiyamana thajaramdaba khongthang ama makhoina tawba ngamle aduga Parakliba peace asi aduki matik yamna kuina chatkadaba everlasting peace ama oigani haibagi wafam amasu claim tawri ahanba face gi oiba ceasefire gi oiba peace deal asi mai pakba horakpagi matang asida condition oina nakal ani makki maikeirigi sognariba landform asida hingna natragana sina nakal ani makki maikeirigi hostage sing thadokpagi oiba wafam asida mapung fana yanakre Numit nini fawbagi manungda nakal ni maki maikeirigi makoida leiriba hostage khudimak loina thadokadabani haibagi oiba wafam sing fongdokli matang asida Israel gi site gi su hostage khakta natara hawjiki oina leiriba landform asigi manungda Palestine gi oina leiriba Gaza da gi lakpa miyosing fajinduna jail da namsinduna thamliba sing adusu thadokadabani haibagi oiba wafam adusu yakre US President Donald Trump ki maikeirigi lakadoriba ningthokaba numit asi fawbada nakalani maki maikeirigi hostage sing loinamak thadokpa asi loiragani haibagi oiba thajaba amasu piri ahanba face ki ceasefire gi oiba deal asi mai pakna chathakiba taragasu mathangi oina anisubagi oiba face asida yamna chawba issue khara lakpa yabagi oiba mamising adumak leitabadi natte haujisu Israel hairiba country asigi oina leiriba IDF ki lanmisingna Gaza gi maru oiba mafam kiyamada capture tawduna leiriba asi thadokningdabagi oiba mami adu yamna chawna tari makoigi maikeirigi Hamas hairiba organization asina khulai mapung fana thadoktriba fawga handokloi haibigi oiba yamna kanba point ama adumak thambani tawbatubu yanabu porakpadagi handoklagani haina fongdokchaba taragasu mapung fana handokbagi oiba mami adudi uba fangdri mafam kharada leithaningbagi oiba thawdok kya ama thokli matang asida Hamas hairiba organization asigi maikeirigisu makoigi oina khulai thadokpagi oiba wafam aduga lakadoriba matam asida Palestinian state ama oiriba Gaza hairiba mafam asida anauba lenga ama sema matamda makoigi role yawba yaroi Gaza da leiriba miyosing asina masana masagi maraibak lepchagadabani haibigi oiba wafam asida yaningdabagi oiba wafam sing adumak uba fangduna lakli Hamas ki maikeirigi Gaza da leiriba Palestinian miyosing asigi oina lakadoriba future adugi damakta lepa leitana honakigani makoina changsiliba pandam adu fangdriba fawba handok loi haibigi oiba wafam ga loinana Hauzi oirakliba fibam asida makha taba kari khongthang lokhatkadoribige haibasi leiriba Islamic ki oiba country amasung mapangal kallaba organization sing asiga punna tanaraba matungda madugi oina lakliba result aduda makoina thabak tawgani haibigi oiba wafam sing thamli Mata asida Israel gi maikeirigi hostage sing asi release tawraba matungda Hamas hairiba organization asina khulai thadokpa haibasi Israel gi lengba yadaba condition ni haiduna yamna kana thamlibani aduga hauzi Benjamin Netanyahu gi oina leiriba lenga asi
ꯄꯣꯔꯛꯂꯤꯕ ꯁꯤꯁꯐꯥꯌꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯂꯨꯕ ꯈꯣꯡꯐꯝ ꯑꯃꯗ ꯊꯥꯡꯖꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯃꯗꯨꯒꯤ ꯑꯣꯏꯕ ꯃꯔꯝꯁꯤꯡ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ꯫ ꯍꯃꯥꯁ ꯃꯔꯨꯐꯨꯡꯅ ꯃꯨꯊꯠꯀꯅꯤ ꯑꯃꯁꯨꯡ ꯒꯥꯖꯥ ꯁꯤꯇꯤ ꯈꯛꯇ ꯅꯠꯇꯅ ꯋꯦꯁ ꯕꯦꯡꯛ ꯐꯥꯎꯕ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯠ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯂꯥꯟꯐꯝ꯫ ꯖꯥꯏꯅꯤꯁ ꯔꯦꯖꯤꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯦꯛꯁꯄꯥꯟꯁꯤꯅꯤꯖꯝꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯑꯃꯁꯨꯡ ꯒ꯭ꯔꯦꯇꯔ ꯏꯖꯔꯦꯜ ꯑꯃꯒꯤ ꯃꯪꯂꯥꯟꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯣꯏꯕꯨ ꯀꯅꯥꯃꯠꯇꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯄꯤꯁ ꯗꯤꯜ ꯑꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯄꯟꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯁ ꯗꯤꯜ ꯁꯥꯏꯟ ꯇꯧꯅꯕꯒꯤ ꯑꯣꯏꯅ ꯆꯠꯊꯈꯤꯕ ꯚꯣꯇꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗꯁꯨ ꯏꯖꯔꯦꯜꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯗꯤꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯚꯣꯠ ꯄꯤꯈꯤꯕꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯐꯥꯔ ꯔꯥꯏꯠ ꯋꯤꯡꯒꯤ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯄꯦꯟꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯃꯈꯥ ꯁꯝꯊꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯄꯣꯔꯠ ꯑꯁꯤ ꯍꯟꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯂꯩꯉꯥꯛꯁꯤ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯀꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯂꯦꯛꯁꯟ ꯊꯨꯅ ꯇꯧꯔꯒꯅꯤ꯫ ꯏꯂꯦꯛꯁꯟꯕꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯜꯂꯛꯇꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯔꯞꯁꯟꯒꯤ ꯑꯣꯏꯕ ꯆꯥꯔꯖꯁꯤꯡ ꯑꯁꯤꯅ ꯖꯦꯜꯗ ꯐꯥꯎꯕ ꯌꯧꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯈꯥ ꯁꯝꯊꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯊꯝꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯏꯖꯔꯦꯜ ꯑꯃꯁꯨꯡ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯃꯔꯨꯑꯣꯏꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯒꯗꯧꯔꯤꯕ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯍꯃꯥꯁꯀꯤ ꯑꯣꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯂꯛꯇꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯄꯗꯒꯤ ꯁꯤꯁꯐꯥꯌꯔ ꯑꯁꯤ ꯆꯠꯊꯖꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯁꯤꯗꯗꯤ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯆꯞ ꯆꯥꯅ ꯎꯕ ꯐꯪꯂꯤ꯫ ꯂꯩꯉꯥꯛꯄ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯅꯥꯊꯩꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄꯤꯁ ꯗꯤꯜ ꯄꯣꯔꯛꯄ ꯃꯇꯝꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯃꯇꯝ kuinadagi ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯆꯥꯅ ꯊꯛꯅꯕ ꯐꯪꯗꯕꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯛꯈꯤꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯒꯥꯖꯥ ꯁꯤꯇꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯎꯕ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯒꯤ ꯑꯣꯏꯅ ꯆꯥꯏꯊꯣꯔꯛꯂꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯄꯤꯁ ꯗꯤꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯟꯅꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯇꯝ kuinadagi ꯆꯥꯅ ꯊꯛꯅꯕ ꯋꯥꯠꯇꯨꯅ ꯌꯥꯝꯅ ꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯛꯂꯤꯕ ꯈꯨꯁꯦꯝꯒꯤ ꯑꯣꯏꯕ ꯆꯥꯛ ꯇꯥꯡꯕ ꯑꯃꯅ ꯅꯨꯡꯇꯤꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯠꯄꯤꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯐꯕ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯇꯝ kuinadagi ꯊꯤꯡꯂꯝꯕ ꯑꯦꯗꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯊꯤꯡꯕ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯂꯕ ꯑꯦꯗꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯒꯥꯖꯥꯗ ꯊꯤꯟꯒꯗꯧꯔꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯄꯣꯠꯂꯝ ꯑꯁꯤꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯒꯥꯖꯥꯗ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯥ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯒꯥꯖꯥꯗ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏ ꯈꯛꯇ ꯅꯠꯇꯦ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯇꯝ kuinadagi ꯎꯕ ꯐꯪꯗ꯭ꯔꯕ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯣꯁꯇꯦꯖ ꯆꯍꯤ 3 ꯍꯦꯜꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯕ ꯉꯝꯗꯅ ꯗ꯭ꯔꯣꯟ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯑꯀꯤꯕꯁꯤꯡ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯀꯥꯏ ꯑꯇꯣꯏ ꯃꯤꯁꯤ ꯃꯤꯅꯥꯠꯇꯅ ꯊꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯇꯨꯅ ꯌꯥꯝꯅ ꯏꯪ ꯆꯤꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯖꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯤꯕꯅꯤ꯫